Russia amadi Ukraine gi marakta chahi ahum hena chasilak laba war asigi ahan ba ceasefire talk masi Istanbul da tawkibani Turkey da host tawbani amasung masi karam hain lak matamda Donald Trump la su haiba amadi Putin na su yaba Putin na ite haikibani madudi aikoi condition amata thoina thamloita wa ki wa ngang na loire haiduna adu phani haiduna khalragati asom da pera kana kare Istanbul chatle Zelensky ne chatli aduga Zelensky ne khali Putin lakini haiduna adubu Putin lakide makoi gi representative kya tharaki Donald Trump da haiki Putin yaudragati kram haina masigi wafam se tasen khomjin bangam gani Donald Trump su yaubti yaubnati adubu magna ke apambani wadi Putin yauragati wafam ase hena phagani haibki matakum aduga Zelensky ne haiki ai ngai gani haitur ngai rekati aroi phawda Putin ase lakidre so masigi ceasefire talk ase makhoi pung ani muk phahodi hairi talk ase chathake base adubu loisin adubu masida kari amata figure tabangam khidre masigi condition amada porakpangam khidre yes wafam amati makhoi yanaki madi prisoner swap mi lisingama Russia gi thadokpa phaki basing do aduga Ukraine gi madugi mahutta lisingama thadokpa masi phawti yakre Turkey gi proposal ni amasung masi ya phiki sida Erdogan haiki masi yamna harawningai paw amani haiduna adubu mathang round table talk amatorokpa yai hoju phawbi oina masi finalize kari kumba amata takidre Ukraine gi source ki matungina asumna mention tori Russia gi site gi karigumba akak nabba karigumba thoidokpa condition ama lairoi hairaga phamba horaklaka Russia gi site gi makoi condition khara thamlakhre aikoina war asi tokpa tardi asi topam changani Ukraine na koi asi thadok mathotani asi mangwa mathotani hairakiba masigi wasing si target Ukraine gi representative sing asi yaningdre maramdi makoina hai maldi hairiba condition asi di hana makoina aikoida thamba condition asidagi kharbu hengale haidra masida yanantana mai magi haugatuna satnakre juk phawbada kari amata phibam tade adugi matungda asomgi saitra war field da yam akan war oi ki hairi from the ceasefire talk ki chatari adupu Russia na Ukraine da 208 mok drone ni hairi thajala ki base mafam kya thuga ye khai kre masida si phawdi yamna katna sidraga su mi ama nupi ama siba alaga mi kya tang sokpu gi mafam ni asom the ceasefire kana chatari asom the Russia na Ukraine da attack to su lefte aduga war front da Ukraine force ama ti Russia gi force da kan bu war su jataba lefte hojik war lefte maram di ceasefire ase karigumba figure am the propagam drabanya hujuk war siam the kan chatri amrom the Macron haikni Russia na han basura itene tawrise masi makhoi gi mathak ta polum pochaw ma thadri phawda yaro hebo phom Macron haikri polum pochaw haise meaning leikhra poni akan ba nuclear gi pot phawda hairki bani masi gi wafam ase Putin na taraga wa amata lolakte adubu makhoi na haiki maduti Ukraine na khoi hingi herati amadi peace te lai ge heragati NATO countries ki NATO leaders singi wa aw phawda ta kanu masida na khoi gi peace lai santi lai hai wafam ase ngasi Ukraine da Putin gi side te gi haikre na khoi na makhoi gi wa ta bra ngasi na khoi gi phibam si oire bani ngasi su ta ganu na khoi da peace lai kani Russia na makhoi da thamlakhi ba searching asigi manungda Ukraine gi source te gi asumna mention tawisini makhoi representative china asumna hai malti Ukraine da Russia na hairakli makhoi gi lam lausin khraba sing ase masidagi khajik ama thadokpi gi aduga angambadi makhoi da pitho usini masiga loina na makhoi da thamlakhiba condition te Ukraine ni yaning loida ba aduga wafam ni makhoi gi Ukraine gi yam loss oiningai masigi matung da Zelensky se thokre aduga hari batok asida wafam amasu thamki sini maudi tha ama akhoi ceasefire to si tha amadi ahan bagi ahan bo oina ceasefire si tawrasi asigi wafam su Russia na huji yaning te sini masigi matung da Zelensky mai hokre bakna masi thor matung da France ki president amadi Britain ki president loina America ki maru makok oi basing asida phone ga talk to khia duga man hai ki Russia tha amaki faw da ceasefire to sai to makoi yaning lamde masiga loina makoi na khoi demand to ri sai pe yami masi da maram marka no khoi tumina lare kanu Russia gi mathakta hoji pi kriba sanction se masidagi hena kanbadagi kallaba sanction pi makhoi se lengba yan ganu ot pe yan ganu aduga bipiwa ma thambiu haidra Zelensky ki side gi amuka request amadi thamki sini hojik Russia na karino Ukraine gi side khalisi Ukraine se makhoi kaisuoina khandabugum itau tawri aduga Ukraine se nakoina NATO gi follow taw ningli fawda follow taw gi khalli fawda de matu su he o yaroi nakoi koi ga thangda lairaga NATO country no koina oikiba maside accept
acceptable oiroi amati nakhoi bu ekhoi ne heka thaga da mate ekhoi ne chapkhrabati chapkhrage haibagi phibam dunia Russia na huji utni se usit po na te ke Ukraine kai se aduga nakhoi da masida kana no nakhoi de help tor kadori se yeng lage amati ekhoi su leiri dana ekhoi yengani haibu wafam duni internato countries changlak tana karigumba Ukraine se thanglabasu aduge mathakta amaka USA na makoi ki advanced technology ku chu khulai sing se pisan dani Ukraine bu thangla so madu da chu halloi tawri Russia se tasengna yam power lai kraponi aduga handak makoi thabuk ka tawri makoi na hojik space ta adugumba station ama semagi plan ni Russia maldi space ta nuclear weapon se ungdun thamba aduga matang matam charak pa madu use torpa madugi phawda Russia se adukki matik wang sakre aduga Russia na tawge haride hojik Middle East cha tharipu war ka se mase mikum amta thingba yai adu thingde kari maram gido khangde diplomacy kari leipa kari kumba makoi na hairak Russia na Israel na koi no hik tawri se yararoi amasung ngasi de ge hona na koi bom top amta thathabi yaroi ka hairapa adu Israel se thak halgadabani masiga loina karigumba Russia haibi to su China na ka kai hairap patar ka su masi thak han ki gadabani adu country ani ke marka cha thabase aman hekta ama thingba yada pa kaino masigi phibom se ni oirise amrom the ceasefire gi talk asida Istanbul da Zelensky na hai ke wa se khara nokning busu yai maldi mak na hai ke maldi aikhoi handa ke ceasefire talk asida Turkey gi izzat thamlaga Donald Trump ki izzat thamlaga lakpani aduna trate laklaba maramdi Russia na aikhoi gi against da aikhoi ga loina talk ki tamakta tharak ni mi singa se low class ke means makoi gi designation se wang taba yam awang mathaki makoi official na te tharak lising se masina maram ka Zelensky na hai ki maldi aikhoi Turkey gi president ki izzat amdi Trump ki izzat yeng lakpani na te lakpam thok tri sini makoi na khoi usit tabugi mong itau tawi aduga makoi na kaisu thoidokpa sar thamloi harga masidi aga table tana ba sugumba sar thamlakpa masi purmak asidi aikhoi gi oide loss oiningai ni aikhoi gi territory thadu u haipa makoi na kon kimdu kon ge haipa adu ka makoi na aikhoi gi yam important oira ba dugumba energy sector adugumba project ka lai from factory ka lai from adu purmak tu makoi na konchina thamkri masi so thadok lapi wa haipa masi gi mathakta aikhoi loss oibe kati wa ni hairi se aduna masi yapam thokte Ukraine kaidungai de yaro aduga karamba country gi president su ya public na siya gani maki laipam maki lamda ma popom to kari kuma miyam na laukraga masidi na koi piroy amasung na koi tumina lai ko ay masi apona te ni pathokte aduna Zelensky hojik mai ni amaram da Britain gi president amaram da Britain gi prime minister Stefan na sai ki maldi Russia gi handa ki stance se masi aningai oide aduga Russia gi mathakta Europe ki countries singi awaba amadi sanction ke lakini amadi ekhoi ga closeness prakpase masi enmity ki closeness se prakpase masi pami boire Russia masi bokoi khantapam thokpani hai popom se Esteban hai ki adu karino dogodor se Europe ki country ma hojik powerful country ni hai ka khanna ba yai modi Britain ka se powerful ni Germany hojik powerful ni masi ga loida Poland yamnu powerful oidraga so mokoi sigi friend ni masiga loina na France se provoke chak to khang le Russia na tawri se kai no hai matum de Ukraine se mokoi khaya to pulo lotion thitro ba adu koi na kaise to ngamda leira pra hai ba ke matang dani aduna yamna kana kan ba thiten di bachin da ki to ngam ba adu action de khot pangam da ba Russia ke mathak de action lauraga di prithibhi se tum na chak kini hai ba se mokoi uba aduga sumna so hai Russia se da mayam purmak na changaga attack to kraba bombing to kraba amte Russia gi mi patta leitraga so Russia gi leibak asida bakoi da phumnan tam kra makoi gi nuclear facilities makai se masigi bomb top me amase makoi na tham khri se masina amuk ta action pun bol rakhini sini mi pun maksi kra kasu madu gi nuclear weapon sing to mathan tana madu shoot to rakani kablakani aduga prithibhi gi mafong khuding da target lok loisin kini hai se Russia se aduga pot technology na thalaba country ni aduni makoi na khara mi pai ri baste masi singa silai rai